अहंब मक्तदा मयामबु अखोगी कन्बीब मपु प्रभु जीशु ख्रिस्टगी मिंगदा खुरमजरी दुगा मयामना खंगबगुमना ममांगी हप्तादा वायनगी मतांगदा तामिनख्रबा हिरम वायनगी दमक खल्लगा ईश्वरगी दमक हिंसी हारिबा वायनगी दमक थौरांग तौबा सारमोन अदुगी मखा ताबा ओइना ईश्वरगी वाही तामिनसी माथी पंदुप कुनमंगा पद कुंथ्रा मरीदगी ईश्वरगी वाही तामिनसी मतम अदुदा निंगथौ अदुना इबुंगोगी येत थंगबदा लैबसिंगदा हाइगनी लागु अगी इपागी बोर फंगजबसा ताइबंगपान हौंगैदगी नखोगी दमक थौरांग तौबिरमलबा निंगथौ लेबाक अदु फंगजरो तामिनख्रबा शास्त्रगी वाही असि ताजरिबा इखोय मयामगी मथक्ता इबुंगोना नहौनना बोर पिनबिबा ओइसनो आमेन ngasiगी numit asida aihakna haidokjagadoba aihaki atenba sermon asigi hiram theme adudi wayengi damak khallaga afaba lamchatta hingsi haibani prarthana tawjage sargada laiba ipa ibungo ipa nahaki wahi nachan haidokjagadori nachabu pangbiu तागदोबा खुदिंगमक्ता इबुंगो नाकी थवाय असेंगबना थबक तोबियु अदुगा नसिगी हिरम वायनगी दमक खल्लगा अफबा लमचत्ता हिंसी हारिबा वाहिसिंग असे इबुंगो नहांगना बोर पिनाबिदुना नचानानाय ओइबा खुदिंगमक्ना अफबा लमचत्ता हिंगबा ngamnanaba इबुंगो नहांगना वायनबदा धर्म चेनबा ओइना सिंथानानबा नसी हाइदोकदा वाहिसिंग असे नहाना बोर पिबियु नहाना पांगबियु प्रभु जीशु की मिंग सोंदुना निजरिबनी आमेन नोंगमा जीशु की सेबोकसिंगना जीशुदा हंगतचै इबुंगोना अमुक हन्ना लेंगलकपा अमसुंग ताइबंगपानगी अरोइबा मतमदुगी खुदम करिनो हाइना मदुदा माथि पंदुप कुनमरी असिदा महांगना अमुक लेंगलक्त्रिङै हेक ममांगदा अवाबा अंगकपा अकीबा थौदो कया साथीबा अवा अना लाइना लाइचत कया थोकनी हाइना ताकपिरमी अखोइना खंगी जीशुना हाइरंबा थौदोकसिंग अदो अयामा चुमना थोखरे अदुगा हौजिक थोकलिबनी अदुगा बंदुप कुनमंगा असिददी थौरांग तौबगी मतंगदा जीशुना हाइबा हौई मदुदा अहानबदा लेसाबी तरागी पांदम अमसुंग अनीसुबदा मिनाई अहुमदा टैलेंट पीबगी मतंगदा पांदम पीदुना ngang hawi aduga ahum subada amuk atopa pandam ama piduna mahangna thaurang tobagi matangda takpiri aduna ngasigi numit asida ahum suba pandam hamengdagi yaw singbu khaidokpagi matangda ishorgi wahi asi telabna haidok janaba aihak thaurang tojage masigi ahum suba pandam asidadi thaurang tobagi matangda bible na asumna hairi मदुदी वायन की मत मदुदा प्रभु जीशुना महाकी मतिक मंगाल की फंबाल द फमगनी मदुदा असुमन इरी हामेंग मरक्तगी याव सिंबु खाइदोक लगनी मसिदा याव हाइबसिदी ईश्वर की वा पाउ तारगा थाजखिबसिंग अदुनी अदुगा हामेंग सिंग असिदी अफबा वा पाउ तारबसु थाजखिदबसिंगनी अदुगा मखोइना मखोगी फत्तब लमचत अमोटपा पुंछि मरेल अदुदगी पुकनिंग होंखिदबसिंगनी जीशुना मतंग असिदा यावबु खुदम ओइना हाइरिबनी मदु अखोय असिनी हामेंगदी थाजदबसिंग अदुनी अदुगा मथक्ता इरी वायनगी नुमित जीशुना कांगलुप अनि खाइदोकलगा मागी येटलोमदा लैबदुदा हाइरी लागु आइगी इपागी बोर फंगजबसा निंगथौ लेबाक अदु फंगजरो अदुबु ओइरोमदा लैरिबा हामेंगसिंग अदुदा हाइरी हे सिरा फंगबसा मैगी कोम नोरोकता चटलु हाइना हाइरी अइना हंगजनिंगबदी यावसिंग अदुना करंबा अफबा थबक तौबगिनो वायनगी नुमित असिदा मखोइबु निंगथौ लेबाकता चंगु हाइना हाइरिबसे मखोइगी कैरेक्टर मखोइगी लमचतदो करम तौबनो येत्ता लैरिबसिंग अदुदा जीशुना हाइबसी
ꯑꯩꯅ ꯂꯥꯝꯂꯕꯗ ꯄꯤꯖꯕꯤ, ꯈꯧꯔꯥꯡꯂꯕꯗ ꯄꯤꯊꯛꯄꯤ, ꯂꯝꯂꯥꯟꯕ ꯑꯣꯏꯔꯕꯗ ꯊꯨꯡꯍꯟꯕꯤ, ꯐꯤ ꯂꯩꯇ꯭ꯔꯕꯗ ꯐꯤ ꯄꯤꯕꯤ, ꯅꯥꯔꯕꯗ ꯂꯥꯏꯀꯟꯅꯕꯤ, ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯕꯗ ꯂꯥꯛꯄꯤ, ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯝꯂꯕꯗ ꯄꯤꯖꯗꯦ, ꯈꯧꯔꯥꯡꯂꯕꯗ ꯄꯤꯊꯛꯇꯦ, ꯅꯥꯔꯕꯗ ꯂꯥꯏꯀꯟꯅꯕꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯑꯃ ꯖꯤꯁꯨꯗ ꯍꯪꯈꯤ, ꯃꯗꯨꯗꯤ ꯌꯦꯠ ꯊꯪꯕꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯗ ꯑꯗꯨꯝꯅ ꯇꯧꯖꯈꯤꯕꯒꯦ? ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯋꯥꯅ ꯂꯩꯔꯕꯗ ꯇꯧꯖꯈꯤꯗꯕꯒꯦ? ꯃꯗꯨꯗ ꯖꯤꯁꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯤꯈꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯖꯤꯁꯨꯅ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯌꯦꯡꯒꯗꯧꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤꯡꯗ ꯅꯍꯥꯛꯅ ꯀꯔꯝꯕ ꯅꯦꯆꯔ, ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯖꯤꯁꯨꯒꯤ ꯌꯦꯠ ꯑꯣꯏꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯖꯤꯁꯨꯒ ꯎꯅꯔꯤꯕꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯖꯈꯤꯕꯒꯦ? ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯇꯧꯈꯤꯕꯗꯣ, ꯁꯤꯡꯂꯨꯞꯇ ꯇꯧꯈꯤꯕꯗꯣ, ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯇꯧꯈꯤꯕꯗꯣ, ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏꯔꯤ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯖꯤꯁꯨꯕꯨ ꯊꯥꯖꯗ꯭ꯔꯤꯉꯩꯗ ꯁꯤꯡꯂꯨꯞꯄꯨ ꯑꯣꯠꯅꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯖꯤꯁꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯣꯜ, ꯁꯣꯜ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯣꯠꯂꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯄꯣꯜꯒ ꯖꯤꯁꯨꯒ ꯀꯩꯗꯧꯉꯩꯗꯁꯨ ꯎꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯝꯅ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤ ꯍꯥꯏꯅ? ꯃꯔꯝꯗꯤ ꯁꯣꯜꯅ ꯁꯤꯡꯂꯨꯞꯄꯨ ꯑꯣꯠꯂꯝꯃꯤ꯫ ꯁꯤꯡꯂꯨꯞꯀꯤ ꯃꯀꯣꯛꯇꯤ ꯖꯤꯁꯨꯅꯤ, ꯑꯗꯨꯒ ꯁꯤꯡꯂꯨꯞꯅ ꯃꯥꯒꯤ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕꯁꯦ ꯄꯣꯜꯅ ꯈꯪꯂꯝꯗꯦ꯫ ꯄꯣꯜꯅ ꯃꯁꯤ ꯈꯪꯂꯝꯗꯦ꯫ ꯍꯛꯆꯥꯡꯕꯨ ꯑꯣꯠꯄꯁꯤ, ꯍꯛꯆꯥꯡꯕꯨ ꯋꯥꯍꯟꯕꯁꯦ ꯃꯀꯣꯛꯄꯨꯁꯨ ꯋꯥꯍꯟꯕꯅꯤ ꯍꯥꯏꯕꯗꯤ ꯖꯤꯁꯨꯕꯨ ꯑꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯄꯣꯜꯅ ꯃꯁꯤ ꯋꯥꯐꯝ ꯑꯁꯦ ꯈꯪꯂꯝꯗꯦ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯅꯪꯒꯤꯒ ꯃꯔꯤꯗꯣ ꯀꯔꯝ ꯇꯧꯏ? ꯅꯪꯅ ꯃꯤꯁꯤꯡꯗ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯤ? ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯗ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯇꯧꯕꯁꯤꯡꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯤꯡꯂꯨꯞꯇ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯤ ꯑꯩꯈꯣꯏꯅ? ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡꯕꯨ ꯅꯪ ꯑꯩꯅ ꯀꯦꯌꯔ ꯇꯧꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯁꯦ? ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯕ ꯑꯗꯨꯒ ꯃꯤꯒꯤ ꯑꯁꯣꯟꯕ ꯃꯄꯨꯡ ꯐꯥꯗꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ, ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯊꯧꯖꯥꯟꯕꯤꯕꯗ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯔꯥꯜ ꯄꯨꯊꯣꯛꯅꯕ, ꯑꯁꯣꯏꯕ ꯄꯨꯊꯣꯛꯅꯕꯗ ꯃꯥꯡ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ, ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯤꯁꯤꯡꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯗꯤ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤꯗ ꯁꯤꯅꯤꯌꯔ ꯑꯣꯏꯕꯒꯤ, ꯊꯧꯒꯜꯗ ꯁꯤꯅꯤꯌꯔ ꯑꯣꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯌꯥꯎꯅꯔꯤ꯫ ꯈꯔ ꯑꯃꯗꯤ ꯕꯥꯏꯕꯜ ꯅꯣꯂꯦꯖꯇ, ꯁꯥꯔꯃꯣꯟ ꯀꯥꯎꯟꯁꯦꯂꯤꯡ ꯍꯩꯕꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯎꯔꯤ꯫ ꯃꯗꯨ ꯍꯩꯕꯒꯤꯗꯃꯛꯇꯁꯨ ꯆꯥꯎꯊꯣꯛꯄ ꯌꯥꯎꯅꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯑꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯅꯪꯅ ꯍꯣꯂꯤ ꯕꯥꯏꯕꯜ ꯀꯌꯥꯔꯛ ꯄꯥꯔꯛꯏ ꯍꯪꯂꯣꯏ꯫ ꯅꯪꯅ ꯃꯤ ꯀꯌꯥ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯈꯤ, ꯊꯥꯒꯠ ꯏꯁꯩ ꯀꯌꯥꯝ ꯁꯛꯂꯛꯏ, ꯃꯗꯨ ꯑꯃꯠꯇ ꯍꯪꯂꯔꯣꯏ꯫ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕꯁꯤꯗꯤ ꯇꯥꯏꯕꯪꯗ ꯅꯪꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯑꯇꯣꯞꯄ ꯃꯤꯗ ꯀꯔꯝꯅ ꯇꯧꯏ, ꯑꯇꯣꯞꯄ ꯃꯤꯗ ꯅꯪꯅ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯕ ꯌꯥꯎꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯂꯒ ꯏꯪꯊꯕ ꯐꯥꯎꯅꯔꯤ꯫ ꯃꯄꯥꯟꯒꯤ ꯃꯤꯒꯤ ꯋꯥ ꯏꯃꯨꯡꯗ ꯉꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯗ ꯃꯇꯝ ꯂꯦꯟꯅꯔꯤ꯫
ꯑꯩꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯝ ꯏꯁꯣꯔꯗ ꯄꯤꯒꯗꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯅꯪ ꯑꯩꯕꯨ ꯋꯥꯌꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕꯒꯨꯝꯅ ꯇꯧꯔꯦ ꯃꯔꯨꯞꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯤꯒꯤ ꯋꯥꯗꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯊꯃꯣꯏꯗꯗꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯖꯔꯕꯁꯨ ꯃꯗꯨꯗꯤ ꯕꯥꯏꯕꯜꯅ ꯌꯥꯗꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯨꯅꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕꯗꯨꯅꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯄꯁꯦ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯃꯤ ꯑꯃꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯁꯥ ꯑꯃ ꯄꯨꯔꯣꯍꯤꯠꯀꯤ ꯃꯃꯥꯡꯗ ꯄꯨꯔꯒ ꯁꯥꯗꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯀꯛꯇꯨꯅ ꯏ ꯇꯥꯍꯜꯂꯒ ꯏ ꯑꯗꯨꯅ ꯄꯥꯞ ꯀꯣꯛꯄꯤꯕꯒꯤ ꯊꯧꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗꯗꯤ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁꯣꯔꯗ ꯀꯠꯅꯕ ꯄꯣꯠꯇꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯆꯤꯟꯅꯥꯎ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯈꯤꯕ ꯂꯩꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯀꯠꯅꯕ ꯄꯣꯠꯇꯣ ꯃꯐꯝꯗꯨꯗ ꯊꯅꯝꯃꯨ ꯑꯗꯨꯒ ꯆꯠꯇꯨꯅ ꯅꯆꯤꯟꯅꯥꯎꯗꯨꯒ ꯍꯥꯟꯅ ꯌꯥꯅꯔꯨꯆꯣ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯔꯥꯠꯄꯣꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯖꯤꯁꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯝꯅ ꯄꯥꯞ ꯇꯧꯕꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯖꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯄꯥꯅꯤꯁꯃꯦꯟ ꯄꯤꯈꯤ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯇꯅ ꯁꯨꯗꯨꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯦꯟꯕꯨꯗꯤ ꯁꯤꯔꯥꯞ ꯇꯧꯈꯤꯕꯅꯤ ꯏꯁꯣꯔꯅ ꯀꯦꯟꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯦꯟꯕꯨ ꯍꯥꯠꯄ ꯃꯤꯗꯨ 7 ꯍꯟꯅ ꯂꯃꯟ ꯈꯣꯝꯒꯅꯤ ꯃꯔꯝꯗꯤ ꯀꯦꯟꯅ ꯃꯥꯒꯤ ꯃꯅꯥꯎꯕꯨ ꯍꯥꯠꯄꯒꯤꯅꯤ ꯀꯂꯛꯄ ꯑꯃꯁꯨꯡ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯅꯥꯎꯒꯤ ꯏ ꯇꯥꯍꯟꯕꯒꯤꯅꯤ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯠꯄꯨ ꯀꯣꯊꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯈꯣ ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯅꯣꯔꯣꯛꯇ ꯇꯥꯍꯟꯕ ꯌꯥꯏ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯅꯪꯅ ꯁꯥꯎꯔꯒ ꯀꯥꯟꯅꯗꯕ ꯑꯄꯪꯕ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯅꯣꯔꯣꯛꯇ ꯇꯥꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯈꯪꯍꯜꯂꯤꯕꯁꯤꯗꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯑꯁꯥꯎꯕꯒꯤ ꯄꯥꯞꯀꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯏꯇꯣꯝꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯑꯩꯅ ꯁꯔꯨꯛ ꯌꯥꯍꯜꯂꯤꯕꯅꯤ ꯁꯥꯎꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯁꯥꯎꯕ ꯃꯇꯝꯗ ꯑꯩ ꯈꯛꯇꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯣꯛꯍꯟꯕꯅꯤ ꯑꯗꯨꯝꯍꯥꯏꯅ ꯂꯥꯟꯅꯕꯒꯤ ꯊꯕꯛꯁꯤꯗꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯕు ꯑꯩꯅ ꯄꯥꯞꯇ ꯇꯥꯍꯜꯂꯤ ꯃꯁꯤꯅ ꯈꯪꯍꯟꯕꯗꯤ ꯑꯩꯕꯨꯗꯤ ꯂꯨꯞꯄꯒꯤ ꯂꯨꯞꯄ ꯅꯪꯕꯨꯁꯨ ꯌꯥꯎꯅ ꯂꯨꯞꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯊꯥꯖꯗꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯂꯨꯞꯀꯤ ꯃꯤꯑꯣꯏ 5-10ꯗꯪ ꯂꯩꯃꯤꯟꯅꯕꯁꯤꯗ ꯅꯨꯡꯁꯤꯅꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯤ ꯁꯩꯇꯥꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯕ ꯂꯩꯇꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞꯇꯤ ꯉꯝꯕ ꯃꯈꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕꯗꯣ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀꯅꯥ ꯂꯩꯔꯤ ꯃꯔꯨꯞꯁꯤꯡ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯍꯪꯒꯗꯧꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯅꯪꯅ ꯃꯤꯁꯤꯡꯗ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯛꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯌꯦꯛꯅꯕꯁꯤꯡꯗ ꯅꯪꯅ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯛꯏ ꯍꯥꯏꯕꯁꯤꯅꯤ ꯖꯤꯁꯨꯅꯗꯤ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯄꯤꯛꯄꯗꯒꯤ ꯑꯄꯤꯛꯄꯁꯤꯡꯗ ꯇꯣꯟꯕꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕꯁꯤꯡꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯅꯍꯥꯛꯅ ꯑꯁꯣꯟꯕ ꯃꯄꯨꯡ ꯐꯥꯗꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯟꯕꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯑꯃꯗꯤ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯃꯤꯗꯨꯗ ꯅꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯍꯛꯊꯦꯡꯅꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯣꯕꯥꯏꯜꯒꯤ ꯃꯇꯦꯡꯅ ꯑꯇꯣꯞꯄꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯗꯨꯝꯍꯥꯏꯅ ꯇꯧꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨꯁꯤꯡꯗꯣ ꯏꯁꯣꯔꯅ ꯄꯥꯝꯗꯦ ꯏꯁꯣꯔꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯅꯈꯣꯏꯗ ꯄꯛꯆꯗꯦ
madu nakhoiga chanade nakhoidi aigi ichasing oiraga adum haina nungsinnadanaba tawbado madu sungtau tawganu haina takpiri aikoina ningsinggadobadi thamoida nungsinnadabagi pukning wakhal leibasina aikoiga isorgagi marakta asengba mari asida samnaba yadaba maram ama asina oiribani aduna aikoina kanagumba amabu nungsiba ngamdrabadi norokta tagani ngakpiba ngamdrabadi aikoigi haijaba isorna tabiroi haibase aikoi khangminasi ariba walepnabada iratpungi matangda mayam ama uba phangi aduna iratpung haibasidi karino hairagadi ahatba ningthauron panduk 19 kunthra tarukta elijana iratpungi manakta changsiduna haijaba matamda mapui bungona sargadagi mai thadaraktuna thaugi potlam sing nung amadi laipak phauba chakthehanki ising phauba kangkhibani masini prarthana haibado ichilinaw sing aikoina khangna natraga khanghaudana oirabasu kanagumamda aikogi lamchatna wahina natraga thabakna oirasu lan khrabadi nungai nadrabadi aikoi ngakpinaba haijasi chamthoknanaba akoi honasi pukning wakhal sengdoknaduna nungsi chanana hingminanaba akoi thaurang tawsi masisu aikoi wayengi damak thaurang tawba makhal amani haibado aikoi khangminasi aikoina numit chupama thabak sururaga yumda halakle haraga numidang pothaba matamda aikoina hippa matamda mon khangi nungaina akoi pothaba ngami adubu khwaidagi afaba mondi pure conscience ni masi di kaino haragadi mi pumna makta ishorgi mingda ngakpi na bahajaba aduga atopa busu seng nang ngakpi khibasini pukning wakhal seng na chumna leibasini nang aigi pukning na kana amatagi mathakta nungai nadaba leitaba kana amataga nungsinadaba leitaba duni khwaidagi afaba mon khangduna ingthana pothaba yabadudi aduna tha kayagi mamangda chahi kayagi mamangda karigumba nang aigi punsida nungai nakhidaba saunakhiba leibado isorna ngasigi numit asida ningsing halaklabadi madugi maramna relationship ta mi aduga nungai nadaba leidabadi chamthokna duna nungsi chananaba tawbiyu haibase aina haijaningi maramdi hojigase aikhoigi phajaba lamchatna aran khubam phangnanaba thaurang tawa matamni jisu krista bu lokhalamdaikda mahakna habirami aina chatkraba matungda thawai asengba thabirakani nakhoina pangal phangjagani aduga nakhoina aigi sakhi oigani sakhi haibasi kadaidagi hogani aikhoina khangi madudi ahanbada Jerusalem mathangda Jehudia mathangda Samaria amasung prithibigi aroiba mafam phawbadani ahanbada Jerusalem haibasidi aigi leifam aigi singlup aigi imung manungdani ani subada Jehudia haibasidi aigi yumthangnaba aigi thangnaba laikai khunnaduni ahum subada Samaria di aigi yeknabaduni aikhoibu yabidabasing maduni Jisugi matamda Jehudi amasung Samaria singa nungsinnaramde chakcha phida tinaramde wari watai sanade jat ki oiba amang aseng khainarami aduga aroibadadi prithibi sin thungna sakhi pibani prithibi gi aroiba mafam phawbani khangminaba yabadi hojiki matamda thajaba aikhogi thaugalse prithibi gi aroiba mafamdagi onna tenana haugalibadi madudai khoi thaugal tawribani ahanbagi anakpa mafam ahum sidi thadoklamle ahanbagi imung manungda aina leiba mafamduda tinaba yate sakhi piba ngamde phajadaba sakhi oiri ani subagi yumthangnabadasu phajadaba sakhi oiri karigumba yumthangnabadudha makhoisi karam tawi haina hangdorabadi yumthangnabaduna makhoisita mafamsidagi hongkhrabadi pharani khalle haina hairakani aduga ahum subagi yengnabasidi hena dum sathina ikoi yengnaba oiri yengnaba bu nungsiba ngamba makhoida jisugi sakhi pibasidi yamna wali bajani ikoi
ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯈꯛꯇꯩ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯂꯛꯄꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯅꯕ ꯃꯥꯒꯤ ꯋꯥꯌꯦꯟꯃꯥꯡꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅ ꯁꯤꯡꯊꯥꯅꯕꯤꯅꯕ ꯃꯗꯨꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯧꯕ ꯃꯇꯝꯅꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯋꯥꯌꯦꯟꯕꯒꯤ ꯋꯥ ꯄꯥꯎ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯁꯤ ꯑꯅꯥꯕ ꯐꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯕꯛ ꯎꯠꯄꯗꯣ ꯃꯗꯨ ꯈꯛꯇꯗ ꯊꯋꯥꯏ ꯌꯥꯎꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯁꯦ ꯁꯤꯡꯂꯨꯞꯄꯨ ꯖꯤꯁꯨꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯩꯁꯨ ꯃꯥꯡꯕ ꯌꯥꯕ ꯃꯤꯕꯨꯁꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯡꯅꯕ ꯃꯤꯕꯨ ꯊꯤꯅ ꯉꯥꯡꯅꯕ ꯃꯤꯕꯨ ꯄꯥꯞꯇ ꯇꯥꯍꯟꯕ ꯌꯥꯕ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯑꯁꯤ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯇꯝꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯃꯤꯟꯅꯔꯁꯤ ꯄ꯭ꯔꯚꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯂꯛꯄꯗ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯖꯥꯀꯣꯕꯇ ꯍꯥꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯍꯩ ꯑꯗꯨꯒꯤꯗꯃꯛ ꯑꯉꯟꯕ ꯑꯃꯁꯨꯡ ꯑꯊꯦꯡꯕ ꯅꯣꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯧ ꯎꯕ ꯃꯤꯅ ꯈꯥꯡꯍꯩꯅ ꯈꯥꯡꯗꯨꯅ ꯉꯥꯏꯔꯤ ꯅꯈꯣꯏꯁꯨ ꯈꯥꯡꯍꯩꯅ ꯈꯥꯡꯉꯨ ꯄꯨꯛꯅꯤꯡ ꯆꯦꯠꯍꯜꯂꯨ ꯅꯈꯣꯏꯕꯨ ꯋꯥꯌꯦꯟꯗꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯒꯅꯨ ꯌꯦꯡꯉꯨ ꯋꯥꯌꯦꯜ ꯃꯄꯨꯅ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯃꯔꯨꯞꯁꯤꯡ ꯅꯣꯡ ꯂꯥꯛꯂꯕꯗꯤ ꯃꯍꯩ ꯐꯪꯒꯅꯤ ꯐꯧ ꯂꯣꯛꯀꯅꯤ ꯈꯟꯗꯨꯅ ꯂꯧꯃꯤꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯉꯝꯕ ꯃꯈꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯖꯤꯁꯨꯅ ꯑꯃꯨꯛ ꯂꯦꯡꯂꯛꯄꯗ ꯑꯩꯈꯣꯏꯅ ꯈꯥꯡꯖꯈꯤꯕꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯐꯕ ꯀꯦꯔꯦꯛꯇꯔꯗ ꯑꯐꯕ ꯂꯝꯆꯠꯇ ꯍꯤꯡꯖꯈꯤꯕꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯄ꯭ꯔꯚꯨꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯟꯗꯨꯅ ꯃꯤꯁꯤꯡꯗ ꯑꯐꯕ ꯂꯝꯆꯠꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯑꯣꯛꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯁꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ